ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯖꯥ ꯇꯦꯛꯅꯤꯀꯦꯜ ꯒ꯭ꯔꯨꯞ ꯑꯩ ꯁꯥꯡ ꯃꯇꯨꯡ ꯖꯨꯄꯤꯇꯔ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯃꯥꯡꯒꯤ 5,000ꯗꯒꯤꯅ 10,000 ꯐꯥꯎꯒꯤ ꯂꯩꯕ ꯐꯣꯟ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯗꯤꯁꯀꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤꯇꯦꯜꯁ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 10,000ꯗꯒꯤꯅ 15,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯁꯤꯗ ꯀꯔꯝꯕ ꯕ꯭ꯔꯥꯟꯒꯤ ꯀꯔꯝꯕ ꯐꯣꯟꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯄꯥꯏꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯏꯟ ꯗꯤꯇꯦꯜꯁꯇ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯇꯣꯞ 5ꯇꯒꯤ ꯍꯧꯖꯔꯒꯦ ꯇꯣꯞ 5 4 3 2 1 ꯑꯅ ꯆꯠꯆꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯇꯣꯞ 5ꯇ ꯍꯧꯖꯔꯒꯦ ꯇꯣꯞ 5ꯇ ꯂꯩꯗꯣꯏꯁꯤ ꯑꯩꯈꯣꯏ Oppoꯒꯤ Realme 1 ꯑꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯗꯤꯁꯄ꯭ꯂꯦꯁꯤ 6 inch ꯗꯤꯁꯄ꯭ꯂꯦꯅꯦ ꯐꯨꯜ HD ꯗꯤꯁꯄ꯭ꯂꯦꯅꯦ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯐꯖꯕ ꯗꯤꯁꯄ꯭ꯂꯦ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤ ꯃꯥꯒꯤ ꯐ꯭ꯔꯟꯇꯗꯤ 8 megapixel ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯕꯦꯛꯇꯅ 13 megapixel ꯀꯦꯃꯦꯔꯥ ꯂꯥꯛꯀꯅꯤ ꯃꯥꯒꯤ AI ꯑꯅ ꯑꯩꯈꯣꯏꯒꯤ AI ꯐꯤꯆꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ AI ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯗꯕ ꯑꯃꯈꯛ ꯂꯩꯔꯤ AI ꯐꯤꯆꯔ ꯌꯥꯎꯏ AI ꯐꯤꯆꯔ ꯌꯥꯎꯏ ꯍꯥꯏꯕ ꯑꯗꯨ AI ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ AI ꯍꯥꯏꯁꯦ ꯃꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯗ ꯄꯣꯠꯁꯦ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯃꯣꯏ ꯄꯣꯠꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯁꯥꯅ ꯑꯗꯨꯝ ꯏꯟꯗꯤꯀꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯕꯥꯏ ꯆꯥꯟꯁ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯍꯥꯏꯗꯤ ꯀꯐ ꯑꯃ ꯎ ꯇꯥꯔꯒꯗꯤ ꯀꯐꯇꯨ ꯎꯕ ꯀꯥꯟꯗ ꯄꯣꯠꯇꯣ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯄꯣꯠꯇꯣ ꯀꯐꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ AI ꯐꯤꯆꯔꯁꯦ ꯀꯔꯤꯗꯒꯤ ꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯣꯟꯁꯨ ꯅꯠꯇꯦꯕ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ MediaTekꯀꯤ Helio P60 ꯍꯥꯏꯁꯤꯅ ꯃꯥꯏ MediaTekꯁꯨ ꯑꯣꯏꯒ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯤꯅ Android Oreoꯅꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯤꯒ ꯍꯥꯏꯗꯤ ꯍꯣꯏ ꯌꯥꯝ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯐꯣꯟ ꯑꯣꯏ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤ ꯁꯤꯁꯇꯦꯝꯁꯤꯗꯩꯁꯤꯗ AI ꯐꯤꯆꯔ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ Androidꯁꯨ Oreoꯅꯤ ꯃꯉꯣꯟꯗ ꯌꯥꯎꯗꯣꯏꯁꯤ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯀꯩꯅꯣ MediaTek ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯆꯤꯞꯁꯦꯠꯅꯦ mangondda yawrisi aduga RAM-na 4GB RAM ne aduga 64GB ROM haiba akoigi mamalna 10,000 only 10,999 khattane hadi par lising 13 muktane aduga feature daga hainarugadi yamna dum compare oiba akoina brand je Oppo ka ga yamna thajadaba tawninga leti hadi hajikandi dum company khudimaki phone je ayambana chapmana lakwa aduga mai feature sing je chapmana yawnarpa processor loi manarakunina ꯃꯥꯒꯤ ꯗꯤꯇꯦꯜꯁꯤꯡꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯦꯠꯅꯔꯤꯕꯁꯤ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨ ꯗꯤꯖꯥꯏꯟꯁꯤꯗꯅꯤ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨ ꯁꯤꯒꯤꯗꯩ ꯑꯃꯨꯛ ꯗꯤꯖꯥꯏꯟꯁꯤꯁꯨ ꯑꯗꯨꯝ Oppoꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯕ ꯑꯣꯏ ꯑꯗꯨꯝ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯤꯅ 3,410 mAh ꯅꯦ ꯑꯗꯨꯝ ꯃꯃꯜꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ 4G ꯁꯄꯣꯔꯠ ꯇꯧꯋꯤ ꯃꯥꯁꯦ 4G ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ Jioꯒꯨꯝꯕ ꯄꯥꯏꯕ ꯑꯗꯩ ꯐꯣꯟ 4G ꯁꯄꯣꯔꯠ ꯇꯧꯕ ꯄꯥꯏꯕ ꯄꯥꯝꯕ ꯃꯤꯅ 4G ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯃꯥꯒꯤ ꯁꯤꯝ ꯑꯅꯤꯃꯛꯁꯦ ꯋꯥꯟ ꯇꯥꯏꯝꯗ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯁꯤꯝ ꯑꯅꯤ 4G ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯗꯨꯋꯦꯜ 4G ꯑꯗꯨꯒ ꯃꯃꯜꯁꯤꯒ ꯃꯉꯣꯟꯗ AI ꯐꯤꯆꯔ ꯌꯥꯎꯔꯛꯄ ꯄ꯭ꯔꯣꯁꯦꯁꯔ MediaTekꯀꯤ Helio P60 ꯑꯣꯏꯔꯛꯄ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯆꯤꯞꯁꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯃꯃꯜꯅ only 10,990 ꯂꯨꯄꯥ 13,000 ꯃꯨꯛꯅꯤ ꯆꯥꯎꯔꯥꯛꯅ ꯍꯥꯏꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯝꯕꯔ 5ꯇ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ Oppoꯒꯤ Realme 1 ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯇꯣꯞ ꯅꯝꯕꯔ 4ꯗ ꯂꯩꯗꯣꯏꯁꯤ Oppoꯒꯤ A3s ꯍꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯥꯒꯤꯅ ꯑꯩꯅ Oppo ꯑꯗꯨꯝ ꯊꯥꯅꯅ ꯂꯥꯛꯆꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯜꯗꯤ ꯁꯦꯝ ꯄ꯭ꯔꯥꯏꯁꯅꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯅꯝꯕꯔ 5ꯀ ꯑꯗꯨꯒ ꯃꯥꯅ ꯀꯩꯒꯤꯗꯃꯛꯇ ꯇꯣꯞ ꯅꯝꯕꯔ 4ꯗ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯆꯠꯅꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯗꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯗ ꯅꯣꯠꯁꯅ ꯑꯩꯈꯣꯏ ꯐꯨꯜ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯔꯒ ꯅꯣꯠꯁ ꯃꯇꯦꯛ ꯑꯃꯇꯪꯒ ꯌꯥꯎꯕꯁꯦ ꯃꯁꯤ ꯌꯥꯝ ꯆꯠꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯒ ꯌꯦꯡꯅꯔꯨꯔꯒ ꯃꯥꯕꯨ ꯇꯣꯞ ꯅꯝꯕꯔ 4 ꯊꯥꯡꯒꯠꯄꯅꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ 450 ꯑꯣꯛꯇꯥꯀꯣꯔ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ Androidꯁꯦ Android Oreoꯅꯤ 8.1ꯅꯤ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪꯗꯤ ꯍꯟꯊꯔꯛꯀꯅꯤ 5.2 ꯏꯟꯆꯅꯤ ꯃꯥꯏ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗꯤ 3,410 ꯍꯥꯟꯅꯗꯨꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯀꯦꯃꯦꯔꯥ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯗ ꯐ꯭ꯔꯟꯇ 8 megapixel ꯆꯞ ꯃꯥꯟꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯕꯦꯛꯇ 13 megapixel ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯆꯔꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯥꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯕ ꯀꯩꯅꯣꯗꯤ ꯑꯣꯏꯔꯤ ꯇꯣꯞ ꯅꯝꯕꯔ 4ꯗ ꯂꯩꯔꯤꯁꯦ ꯃꯃꯜꯗꯤ ꯍꯥꯟꯅꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ 10,990 ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯅꯝꯕꯔ 3ꯗ ꯂꯩꯗꯣꯔꯤꯁꯤ Samsung Galaxy J6 ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯅꯝꯕꯔ 3ꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯗꯤꯡꯁꯤꯗꯩꯁꯤꯗ Samsung Galaxy J6 ꯑꯗꯨꯛꯀꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯣꯏꯅ ꯐꯖꯕ ꯐꯣꯟꯃꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯣꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯁꯦ ꯇꯣꯞ 3ꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯤꯁꯄ꯭ꯂꯦꯁꯦ ꯃꯥꯅ ꯑꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯚꯤꯗꯤꯑꯣ ꯃꯥꯒꯤ ꯔꯤꯖꯣꯂꯨꯁꯟꯗ ꯐꯕꯗꯤ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯨꯄꯔ AMOLED ꯗꯤꯁꯄ꯭ꯂꯦꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯕ ꯀꯩꯅꯣꯅꯤ ꯗꯤꯁꯄ꯭ꯂꯦ ꯇꯦꯛꯅꯣꯂꯣꯖꯤ ꯃꯈꯜ ꯑꯃꯅꯤ ꯃꯥꯒꯤ ꯀꯩꯒꯤꯗꯃꯛ ꯐꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ
ꯑꯩꯈꯣꯏꯅ ꯗꯤꯁꯄ꯭ꯂꯦꯁꯦ ꯑꯇꯣꯞꯄ ꯐꯣꯟꯒꯤ ꯗꯤꯁꯄ꯭ꯂꯦꯁꯤꯡꯁꯤ ꯅꯨꯡꯁꯥꯗ ꯑꯩꯈꯣꯏ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯪꯈꯠꯂꯒ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯥꯝꯁꯨꯡ ꯒꯦꯂꯦꯛꯁꯤ J6 ꯃꯣꯏꯒꯤ ꯁꯥꯝꯁꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗ ꯗꯤꯁꯄ꯭ꯂꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯃꯥꯒꯤ ꯃꯉꯥꯜꯁꯤ ꯀꯥ ꯍꯦꯟꯅ ꯊꯛꯀꯠꯇꯕꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯔꯤꯐ꯭ꯂꯦꯛꯁꯟ ꯊꯣꯛꯇꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯝꯕꯔ 3ꯗ ꯊꯝꯖꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯥꯝꯁꯨꯡꯒꯤ ꯑꯣꯏꯖꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯍꯥꯞꯄꯤ Snapdragon ꯅꯠꯇꯦ MediaTek ꯅꯠꯇꯦ Exynos 7870 ꯍꯥꯏꯕ octa core processor ꯑꯁꯤꯅ ꯃꯣꯏꯗ ꯍꯥꯞꯄꯤꯕꯁꯦ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯗꯨꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯝꯁꯤ 3GB RAM 32GB ROMꯅꯦ ꯃꯃꯜꯗꯤ ꯑꯗꯨꯝ 12,990 almost 13,000 ꯍꯥꯏꯗꯨꯅꯦ ꯃꯉꯣꯟꯗ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤꯗꯩꯗ ꯄꯥꯝꯗꯣꯏꯁꯦ ꯃꯥꯒꯤ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯕ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯦ 3000 mAh ꯅꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯕꯦꯇ꯭ꯔꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯒꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯕꯦꯇ꯭ꯔꯤ ꯑꯣꯏ 3000 mAh ꯁꯦ ꯃꯥꯒꯤ ꯃꯃꯜꯁꯦ ꯑꯩꯈꯣꯏ ꯇꯣꯞ ꯅꯝꯕꯔ 3ꯗ Samsung Galaxy J6 ꯃꯃꯜꯅ 12,990 ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯅꯝꯕꯔ 2ꯗ ꯂꯩꯗꯣꯔꯤꯁꯤ Honorꯒꯤ 7X ꯅꯤ 7X ꯑꯩꯈꯣꯏꯅ ꯀꯩꯗꯧꯗ ꯃꯃꯜꯗꯤ only 11,990 approximately 12 ꯍꯥꯏꯗꯨꯅꯦ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛꯇ ꯃꯃꯜꯅ ꯍꯣꯡꯉꯒ ꯀꯃꯥꯏꯅ ꯇꯣꯞ ꯅꯝꯕꯔ 2ꯗ ꯂꯥꯛꯏꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯟꯕꯗ ꯀꯩꯅꯣꯝꯃꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯩꯒꯤꯗꯃꯛꯇ ꯇꯣꯞ ꯅꯝꯕꯔ 2ꯗ ꯊꯥꯡꯒꯠꯂꯛꯏꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯃꯥꯒꯤ ꯀꯝꯄꯦꯛ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣ ꯑꯣꯏꯕꯒꯤꯅꯤ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ 18:9 aspect ratioꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯤ ꯃꯥꯏ MSP ꯑꯣꯏꯗꯣꯏꯁꯤ ꯀꯦꯃꯦꯔꯥꯁꯤꯅꯤ ꯃꯥꯏ ꯀꯦꯃꯦꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯔ ꯀꯦꯃꯦꯔꯥꯗ ꯗꯨꯋꯦꯜ ꯀꯦꯃꯦꯔꯥ ꯑꯣꯏꯕ 16 megapixel plus 2 megapixel ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯐ꯭ꯔꯟꯇꯅ 8 megapixel ꯑꯣꯏꯒꯗꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯍꯥꯏꯗꯤ ꯑꯣꯅꯔ ꯃꯁꯥꯒꯤ ꯑꯣꯏꯕ Huawei ꯀꯝꯄꯦꯅꯤ ꯑꯣꯅꯔ ꯍꯥꯏꯁꯤꯒꯤ ꯃꯥꯏ ꯃꯁꯥꯒꯤ ꯑꯣꯏꯕ EMUI ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯦ EMUI ꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ Kirin 659 ꯍꯥꯏꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯉꯁꯥꯏꯒꯤ Snapdragonꯒꯨꯝꯕ Mali-ꯒꯨꯝꯕ ꯑꯗꯩ MediaTek-ꯒꯨꯝꯕ ꯅꯠꯇꯦ ꯃꯥꯏꯁꯦ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ Kirin 659 ꯍꯥꯏꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ octa core processor ꯃꯥ ꯃꯁꯥꯃꯛꯁꯦ ꯑꯗꯨꯒ 4GB RAM 32GB ROM ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯃꯜꯁꯤꯗꯩꯁꯤ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯅ 3,400 ꯑꯁꯨꯃꯥꯏꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯃꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯗꯤꯁꯄ꯭ꯂꯦꯒꯁꯤ ꯔꯤꯖꯣꯂꯨꯁꯟꯁꯤ 407 ꯄꯤꯛꯁꯦꯜ ꯔꯤꯖꯣꯂꯨꯁꯟꯒ ꯂꯥꯛꯄ ꯌꯥꯝꯅ ꯐꯖꯕ ꯃꯃꯜꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯀꯝꯄꯦꯛ ꯑꯣꯏꯕ ꯐꯣꯟꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ Honorꯁꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯥꯏꯅꯗꯦ ꯀꯔꯤ ꯊꯥꯖꯕꯁꯤ ꯋꯥꯠꯄꯒꯤꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇꯗꯤ Honor ꯄꯥꯏꯕꯗ ꯀꯩꯁꯨꯝꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯕ꯭ꯔꯥꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯕ꯭ꯔꯥꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟ ꯊꯥꯖꯕ ꯌꯥꯕ ꯈꯔ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯔꯀꯦꯠꯇ ꯃꯣꯏꯁꯤ Honorꯁꯦ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯊꯥ ꯑꯃꯅꯤꯁꯤꯗꯩꯁꯤꯗꯤ ꯃꯥꯒꯤ ꯐꯣꯟꯁꯦ ꯐꯣꯟ 4ꯅꯤ ꯂꯣꯟꯆ ꯇꯧꯗꯣꯏ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯐꯣꯟ ꯉꯥꯛꯇꯁꯦ ꯌꯥꯝ ꯊꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ Honorꯒꯤ ꯑꯣꯏꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ Honor ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗꯨꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ Honorꯁꯤ ꯄꯥꯏꯕꯗ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯃꯤꯗ ꯔꯦꯟꯖ ꯄ꯭ꯔꯥꯏꯁꯁꯤꯗꯩꯁꯤꯗ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ Honorꯁꯤꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯁꯤꯟꯈꯤꯗꯧꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯇꯥꯔꯦ ꯑꯩꯈꯣই ꯏꯟꯗꯤꯌꯥꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯇꯣꯞ ꯅꯝꯕꯔ 2ꯗ Honor 7X ꯃꯃꯜꯅ 11,900 ꯇꯣꯞ ꯅꯝꯕꯔ 1ꯗ ꯂꯩꯗꯣꯏꯁꯤ MIꯒꯤ Note 5 Pro ꯀꯔꯤꯒꯤꯗꯃꯛꯇ Note 5 Pro ꯅ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯅꯝꯕꯔ 1ꯗ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯗ ꯑꯩ ꯃꯊꯪ ꯁꯨꯝ ꯗꯤꯁꯀꯁ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ MI Note 5 Pro ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯣꯟꯈ꯭ꯔꯕ ꯐꯣꯟꯅꯤ ꯃꯥꯁꯤ 5 million unit million 5 ꯌꯣꯟꯈ꯭ꯔꯕ ꯐꯣꯟꯅꯤ ꯑꯗꯨꯒ ꯃꯥꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯍꯥꯏꯗꯤ ꯕ꯭ꯔꯥꯟ ꯅꯠꯇꯕ ꯐꯣꯟ ꯃꯁꯥ ꯃꯣꯗꯦꯜ ꯑꯃꯈꯛꯇꯗ 5 million unit ꯑꯣꯏꯅ ꯌꯣꯟꯕꯁꯦ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯦꯟ ꯁꯦꯂꯤꯡ ꯄꯣꯏꯟꯠ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯏꯟ ꯗꯤꯇꯦꯜꯁ ꯍꯥꯏꯖꯔꯛꯂꯒꯦ ꯑꯍꯥꯟꯕꯗ ꯃꯥꯒꯤ MSP ꯑꯣꯏꯔꯤꯁꯤ ꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯦ 12 ꯑꯩꯈꯣꯏ ꯔꯤꯌꯔ ꯀꯦꯃꯦꯔꯥꯗ 12 megapixel plus 5 megapixelꯅꯤ ꯑꯗꯨꯒ Sonyꯒꯤ IMX 586 premier sensor ꯍꯥꯏꯕ ꯁꯦꯟꯁꯔꯁꯦ ꯃꯉꯣꯟꯗ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯦꯖ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯥꯝ ꯐꯖꯍꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯕ ꯃꯇꯝꯗꯁꯨ
EIS and electronic image stabilization and akhoi mangon da yaw stabilization kari kanak bage habdo akhoi akhoi mobile da video na ba matam da akhoi na chatlaga number taraga di akhoi yam seki oi bhai yam nikpo je akhoi video se da yeng ba yam nungai ta uncomfortable le bisin phawai duga aji EIS haba akhoi feature se yaroga di akhoi na phone je kuna pair ga chatlaga su yam na smoothly dum chapa yam na haidi yam thula chatlaga su yam seki oi da yam nikta ba tamna dum chatpagi moi da sirum yam phaja feature yauri aduga magi processor je Snapdragon 636 octa-core processor ni yamna powerful oiba yam latest oiba powerful oiba chipset ne mangon de yauri se hoi display quality se display se 5.9 inch display ne adu full HD plus resolution oiba magi display se 18:9 aspect ratio ni yamna phajaba koi nahan aina mamang du sai ba koi display se inches yam changba aduga magi chin nai tare magi mate tang yaw corner chi yamna free space yam laita display na ayam boy ba adum boy gane aduga battery china 4000 mAh ne akoi top number 1 da Redmi Note 5 Pro magi mamal sina only 14,990 masine akoi ngasi gi top number 5 ta gina top 1 fofuda akoi ayo jaba isagi ojaba knowledge ta yari ba makai di chitha dana buna jabani adubu chitha ba khajira soida yarang gane hena khale ayo jaba kana pijaba taraga su myamgi mod adu akoi comment box ta dum comment to biro myamgi comment taram nokcheri aduga akoi group ja technical group channel sibu subscribe to view like to view aduga comment bibiro akoi channel sibu subscribe to ka bigeno thank you